Lucknowda leiba Warti Wellness Foundation a Global Youth Skill Champion Award pinaba khangatpada Kairau Vitra Lairembi Laikai THANG-TA gi artist Mutum Herozit Yaurakle Haina Maitei Indigenous THANG-TA and Cultural Institute MITTSCI na thadorak Jarol amana khangalakle Jarol asina hai Mutum Herozit na kathokpaga loinana MITTSCI gi secretary oiduna THANG-TA amade Manipuri folk dance asi malem gi leibak singda sandokna bahonabada laukiba thodang sing adubu sakangduna World Youth Skill Day 2024 ga mari lainana Global Youth Skill Champion Award SCP na bakhalakibane Mahak Kairau Vitra Lairembi Laikai dagi Mutum Sanatomba amasong Mutum Ongbi Thoibi anigi machanupane Khundrakpam Ningol Landoni gi yumbal lambi da khongdaduna machanupa ani fangle ngasi fawbuda mahak na malemgi chungan balaibak mapan romda THANG-TA Manipuri folk dance amasong atai art form kaya utkre mahak Ministry of Culture na THANG-TA the scholarship Manipur State Kalai Academy scholarship Indian Young State National Award Manipur State Kalai Academy Young Talent Award na chingba tungan ba mana kaya suphangkrabani haire